ꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ 28 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯔꯦꯝꯕꯗꯨꯗ ꯅꯁꯥꯅ ꯆꯥꯔꯖ ꯇꯧꯁꯤꯟꯖꯔꯛꯀꯗꯕ꯫ ꯂꯩꯁꯅꯥꯁꯨ ꯋꯥꯍꯩꯗꯨꯗ ꯅꯣꯛꯆꯩ꯫ ꯂꯩꯁꯅꯥꯅ ꯌꯥꯝꯕꯣ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯕꯕ? ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ꯫ ꯅꯪ ꯊꯕꯛ ꯂꯩꯔꯗꯤ ꯑꯗꯨꯝ ꯇꯧꯖꯔꯣ, ꯑꯩ ꯗꯤꯁꯇꯔꯕ ꯇꯧꯕꯤꯔꯔꯣꯏꯒꯦ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯑꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯨꯒꯗꯧꯕꯗꯨꯁꯨ ꯍꯦꯛ ꯉꯝꯗ꯭ꯔꯦ꯫ ꯀꯥ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯐꯥꯎꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯃꯤꯠꯇ ꯆꯣꯏꯊꯣꯛꯇ ꯁ꯭ꯇꯦꯌꯔ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯩꯁꯅꯥꯁꯨ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯍꯌꯦꯡꯁꯦ ꯌꯥꯃꯨꯡꯒꯤ ꯕꯥꯔꯗꯦ ꯑꯣꯏꯔꯤꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯃꯁꯥꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯖꯥꯠꯅꯣ? ꯂꯩꯁꯅꯥꯁꯨ ꯄ꯭ꯔꯞ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯁꯦꯝ ꯁꯥꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯦ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯍꯤꯞꯂꯝꯕꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯃꯨꯛ ꯐꯝꯂꯦ꯫ ꯃꯁꯥꯗꯨꯁꯨ ꯐꯩꯖꯨꯞ ꯑꯃ ꯁꯨꯞꯂꯝꯕꯗꯨꯗ ꯃꯥꯁꯨ ꯑꯗꯨꯃꯛ ꯈꯪꯂꯦ ꯂꯩꯁꯅꯥ ꯆꯪꯂꯛꯑꯝꯃꯤ ꯍꯥꯏꯕꯗꯣ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯄꯒꯤ ꯍꯧꯒꯠꯂꯒ ꯍꯦꯛ ꯆꯠꯀꯦ ꯇꯧꯖꯩ꯫ ꯈꯪꯍꯧꯗꯦ ꯂꯩꯁꯅꯥꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯑꯦ꯫ ꯌꯥꯔꯛ ꯉꯥꯟꯕꯗꯁꯨ ꯅꯣꯛꯐꯦꯠ ꯌꯦꯡꯂꯛꯇꯨꯅ ꯌꯥꯝꯕꯣ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕꯁꯦ ꯈꯔ ꯊꯛꯆꯤꯟꯕꯤꯁꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯦ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯍꯤꯞꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯃꯨꯛ ꯐꯝꯂꯦ꯫ ꯃꯁꯥꯗꯨꯁꯨ ꯐꯩꯖꯨꯞ ꯁꯨꯞꯂꯝꯕꯗꯨꯗ ꯃꯥꯁꯨ ꯑꯗꯨꯃꯛ ꯈꯪꯂꯦ ꯂꯩꯁꯅꯥ ꯆꯪꯂꯛꯑꯝꯃꯤ ꯍꯥꯏꯕꯗꯣ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯄꯒꯤ ꯍꯧꯒꯠꯂꯒ ꯍꯦꯛ ꯆꯠꯀꯦ ꯇꯧꯖꯩ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯂꯩꯁꯅꯥꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯑꯦ꯫ ꯌꯥꯔꯛ ꯉꯥꯟꯕꯗꯁꯨ ꯅꯣꯛꯐꯦꯠ ꯌꯦꯡꯂꯛꯇꯨꯅ ꯌꯥꯝꯕꯣ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕꯁꯦ ꯈꯔ ꯊꯛꯆꯤꯟꯁꯦ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯦ꯫ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯧꯔꯒ ꯈꯔ ꯑꯃꯨꯛ ꯊꯛꯂꯒ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯕ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯒ ꯑꯃꯨꯛ ꯂꯩꯁꯅꯥꯗ ꯌꯦꯡꯂꯛꯑꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯀꯣꯛ ꯆꯤꯛꯄ ꯈꯔ ꯐꯔꯕꯣ ꯌꯥꯝꯕꯣ? ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯒ ꯌꯥꯎꯕ꯭ꯔꯕ? ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯌꯥꯎꯗꯦ ꯍꯥꯏꯕꯒ ꯃꯉꯛꯇꯣ ꯍꯥꯏ꯫ ꯂꯩꯁꯅꯥꯁꯨ ꯑꯃꯨꯛ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯇꯨ ꯊꯝꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯂꯥꯏꯕꯛꯀ ꯄꯥꯏꯗꯨꯅ ꯌꯦꯡꯉꯦ꯫ ꯅꯁꯥ ꯁꯥꯒꯠꯂꯦ, ꯂꯣꯛ ꯇꯧꯔꯅꯤ꯫ ꯁꯦ ꯌꯥꯝꯕꯣ ꯅꯁꯥ ꯏꯪꯍꯟꯒꯨꯝꯁꯦ, ꯐꯩꯖꯨꯞꯁꯦ ꯂꯨꯝꯅ ꯁꯨꯞꯁꯤꯀꯣ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯋꯥ ꯉꯥꯡꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯁꯅꯥꯁꯨ ꯋꯥ ꯉꯥꯡꯅ ꯕꯦꯜ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯌꯥꯔꯛ ꯉꯥꯟꯕꯗ ꯄꯤꯔꯛꯏ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯉꯛꯅ ꯂꯩꯁꯅꯥꯗ ꯌꯦꯡꯂꯛꯑꯒ ꯀꯩꯒꯤꯅꯣ ꯁꯤꯗꯤ? ꯂꯩꯁꯅꯥꯅ ꯌꯥꯝꯕꯨꯡꯅ ꯑꯩ ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯀꯧꯔꯛꯑꯣ, ꯑꯩ ꯃꯈꯥꯗ ꯌꯥꯝꯕꯨꯡ ꯆꯥꯅꯕ ꯁꯦꯝꯂꯨꯒꯦꯀꯣ꯫ ꯐꯩꯖꯨꯞꯇꯨ ꯑꯃꯨꯛ ꯏꯪꯊꯤꯅ ꯁꯨꯞꯄꯤꯔꯝꯂꯒ ꯂꯩꯁꯅꯥꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯍꯤꯞꯇꯨꯅ ꯂꯩꯔꯦ꯫ ꯍꯤꯞꯂꯤꯕꯗꯨꯁꯨ ꯌꯦꯠꯇ ꯑꯃꯨꯛ ꯆꯦꯞ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛꯇꯨꯗꯩ꯫ ꯑꯃꯨꯛꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯕꯦꯜꯗꯨ ꯍꯦꯛ ꯈꯤꯡꯒꯦ ꯇꯧꯔꯤꯉꯩ ꯂꯩꯁꯅꯥꯁꯨ ꯄ꯭ꯂꯦꯠ ꯑꯃꯗ ꯆꯥ ꯈꯔ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯗ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯪꯂꯛꯄꯗꯨꯗ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯩꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯌꯥꯝꯕꯣ ꯆꯥ ꯈꯔꯇ ꯑꯣꯏꯔꯁꯨ ꯆꯥꯁꯤꯕ? ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯕ꯫ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯆꯥꯁꯦꯕ, ꯅꯠꯇ꯭ꯔꯗꯤ ꯒꯨꯂꯤ ꯆꯥꯕ ꯌꯥꯔꯣꯏꯕ꯫ ꯁꯦ ꯀꯥꯡꯁꯣꯏ ꯐꯣꯡ ꯆꯥꯕꯁꯦ ꯁꯤꯒꯤ ꯈꯛꯇꯪ ꯑꯣꯏꯁꯨ ꯆꯥꯁꯦꯕ꯫ ꯌꯥꯔꯛ ꯉꯥꯟꯕ ꯆꯥꯔꯣꯏꯗꯒꯤ ꯐꯅ ꯀꯟꯅꯅꯤꯡꯉꯥꯏ ꯇꯧꯖꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯅꯝꯗꯅ ꯍꯦꯛ ꯄꯤꯖꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯗ ꯍꯦꯛ ꯆꯥꯈꯤꯕꯗꯩ ꯅꯨꯄꯥꯗꯣ ꯂꯩꯁꯅꯥꯗ ꯐꯠ ꯌꯦꯡꯂꯛꯑꯦ꯫ ꯂꯩꯁꯅꯥꯅ ꯍꯥꯎꯕ꯭ꯔꯥ? ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯋꯥ ꯉꯥꯡꯂꯛꯇꯦ, ꯃꯃꯤꯠꯇꯨ ꯆꯥꯛꯇꯨꯗ ꯌꯦꯡꯂꯛꯑꯦ꯫ ꯂꯩꯁꯅꯥꯁꯨ ꯏꯂꯦꯛꯀꯣ ꯍꯥꯏꯔꯤꯕꯗꯨ ꯈꯪꯕꯅ ꯆꯥꯛꯈꯨꯝ ꯑꯃꯃꯨꯛ ꯏꯟꯁꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯆꯥꯔꯣꯏ ꯍꯥꯏꯅ ꯂꯩꯖꯔꯝꯕ ꯅꯨꯄꯥꯗꯣ ꯇꯞꯇꯥꯏ ꯆꯥꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯌꯥꯝꯕꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ꯫ ꯂꯩꯁꯅꯥꯁꯨ ꯑꯃꯨꯛ ꯄ꯭ꯂꯦꯠꯇꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂꯕꯗꯨꯅ ꯃꯁꯥꯗꯨ ꯃꯨꯟꯊꯔꯛꯂꯦ꯫ ꯆꯝꯊꯣꯡꯒꯤ ꯃꯍꯥꯎꯁꯤꯁꯨ ꯅꯨꯡꯁꯤꯃꯜꯂꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯥꯡꯁꯣꯏꯗꯨꯗ ꯉꯥꯎꯔꯦꯗ꯫ ꯃꯌꯥꯗꯨꯁꯨ ꯇꯥꯂꯛꯇꯨꯗ ꯍꯤꯒꯠꯂꯦ ꯅꯨꯄꯥꯗꯣ꯫ ꯐꯅ ꯀꯨꯏꯔꯕꯗ ꯐꯥꯎ ꯆꯪꯂꯛꯃꯟꯗꯕꯗꯨꯗ ꯑꯃꯨꯛ ꯕꯦꯜꯗꯨ ꯈꯤꯡꯒꯦ ꯇꯧꯔꯤꯉꯩ ꯂꯩꯁꯅꯥꯁꯨ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯈ꯭ꯔꯦ꯫
Leisnana Itak charge mo. Yarik ngan mana. Guli lꯧꯕ ꯆꯠꯄꯁꯦ ꯌꯥꯝ ꯀꯨꯏꯅ. Leisnana makada tabak sulusinamba. Adunya mo. Sorry. Yare, ay sahod. Leisna makuta na tablet ama para aduga namadudana ising glass ama supari. Famong machiduda famtaraga Leisna so yarik nambada guli do pijare. Leisnana ay mukchang laki mo. Leisna so ek thoke tawbaga yarik ngan baso bel do kinga Chat kaya na makong thanglo ba nubi do so umay onthorak laga. Kay wali mo. Yarik ngan mana. I need you to sleep right next to me. Leisnana, really? Yarik ngan mana. I am us. Say, amta kola sumbiyo ba? Kerep ka tawraga harak paduda Leisna sunok laga famong manak tam na chang Nupa si sungayam kajay, Leisna gi kodang do tam chingap to na matanong da chet na konsulat laga nukmi yung dagalay. Leisna na. Sorry pala yan mo. Yarik ngan mo na. Chakara ka toke. Leisna so makuto na kajay is ngamso ngamoy. Ngaman sira. Leisna so wangang da makuto na oy na mataw tawrak lay. Yarik nga bagi mapambong achaw bududa makut machado na pop tara Yarik nga ba sunok laga? Leise, pagi daw ko na ba? Leisna na. Isaw pa. Haw na. Soran ba ay kitang tado ba? Yarik nga ba sa Leisna do kajik di tado ga Aduga pajuk do so amok Leisna na ingti na supirak laga. Se, sumbiro. Yarik nga ba so Leisna gi matado oy na handag di konsilak lay. Leisna so hanagong magiyambong sumbada sakpay saydo saklaga sumbiri. Somdana ningti biso magikada unglaga famlay. Makong asok pa dressing tawraga lay baduda amok su yengi. Ningti bina. Ako'y mga sa idib. Utok na yung naroy daw iba. Masayang pa do ka po. Ayulong na ba silang isi kayo na ba? Nung siyam to. Somdana no pa amade na uminok famdana monjang tawri. Machinda sa tap na handyan din sole. Ningtibe. Mingdo sona amok sunokli nupado. Ningtibe do muram son do na makut asok pa tatay na bakrim do tay na sole. Ay ngamoy. Tayo na yung ngawjar laso. Ay maga kumain lumin na tayo. Ay ngamoy ta. Ningtibe so mana class 11 karak pada langang bagaihanan na tayo nasarak pa ni. Nupi orubo do na mana fa na ngawjar abaso nungsira abaso Pongdok pangamjakide. Nupi hay sitabo mana nungsira ba nupado gi mamangda lando na chatafo mihuldon tinbani. Jay kaya si fa na layangang babu kalabaso masana laktok na bawat na kay. Masu doktor masu ori bani. Gynecologist oy na masu sisada puri bani. Adubo yung pan bagi matam hay do yorok labada kanana tingbang amdo ganay. Mayum dagiso mamamapagi pressure pirak pa do na ningtibiso hoy hay ba mag-dehydrate. Cream do tay na layang baga tay na kiba makeup do amok ningsing la Ningtibi na. Doktor mo ay ka asumay to bahong na bravo. Chat na tap na masama tom ta sonja ba ni makong do susok pagi sek laga chat day. Nakan na nurse ama nilak pa do da maso mama na harak liba maming do hang la Ningtibi na. Kay namdang sa ba? Nurse do na. Yani kay takbi ka no. Ningtibi na. Medicine ki doktor layang bahay sibo. Kadom na. Nurse do na. Sir girum di sumahan ba sida layisi? Sida jangbiyo. Masabo lay kibra. Sir di lancharo ni na mapanda to kibada ngayon ba ni? Unabiki hara di sir girum na nga bira mo. Nurse do na ningtibi bo kada da nga helam lay. Ningtibi so makong ganaba do da kuy na fambani ngamdre. Makut asok po do so tupa na suya dra ba ni. Ningtibi matom ta sonjay. Kuyam kuy do isano. Ako'y mas na marunong. Ay di ba ko? Ngakfam do na ngayri ado po kuy man kiba do na ngaybang ngamlakta do na chat kihay na fuk hawgalak pa ni. Talak do da rum do ki tong do so hang do na chang la misak amado. Ningtibi so chang la iba no pa do da munning la aga sarap tawa konjela magaloy na do na. Nang di sila kayo ba'y chang la iba?
ꯂꯣꯌꯥꯉꯝꯕꯅ ꯌꯥꯗ꯭ꯔꯣ ꯆꯪꯉꯛꯄ? ꯅꯤꯡꯊꯤꯕꯤꯅ ꯑꯩ ꯏꯇꯨꯡ ꯏꯟꯅꯔꯛꯏ ꯅꯠꯇ꯭ꯔꯥ ꯅꯪꯒꯤꯗꯣ? ꯀꯩꯅꯣ ꯅꯪ ꯅꯨꯄꯤ ꯑꯃꯐꯥꯎ ꯎꯖꯗ꯭ꯔꯤꯕꯣ? ꯅꯪ ꯑꯩ ꯏꯇꯨꯡ ꯏꯟꯅꯔꯛꯏ ꯀꯩꯒꯤꯅꯣ? ꯂꯣꯌꯥꯉꯝꯕꯁꯨ ꯅꯤꯡꯊꯤꯕꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯌꯦꯡꯅ ꯇꯥꯅ ꯃꯃꯤꯠꯇꯨꯅ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯂꯦꯞꯂꯝꯕꯗꯨ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯒ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨ ꯌꯦꯡꯕꯤꯔꯛꯑꯦ꯫ ꯂꯣꯌꯥꯉꯝꯕꯅ ꯀꯃꯥꯏ ꯁꯣꯛꯏꯅꯣ? ꯅꯤꯡꯊꯤꯕꯤꯁꯨ ꯃꯈꯣꯡꯗꯨ ꯈꯖꯤꯛ ꯍꯟꯖꯤꯜꯂꯒ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯂꯣꯌꯥꯉꯝꯕꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯤꯡꯊꯤꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯑꯦ꯫ ꯃꯅꯥꯛꯇꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯦ ꯅꯨꯄꯥꯗꯣ꯫ ꯅꯤꯡꯊꯤꯕꯤꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯁꯨꯝ ꯄꯥꯈꯠꯂꯛꯂꯦ꯫ ꯀꯩꯅꯣ? ꯆꯪꯁꯤꯜꯂꯛꯀꯅꯣ꯫ ꯂꯣꯌꯥꯉꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯈꯣꯡ ꯑꯁꯣꯛꯄꯁꯦ ꯂꯥꯌꯦꯡꯕꯤꯒꯦ, ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯕꯤꯔꯣꯏ꯫ ꯗ꯭ꯔꯦꯁꯤꯡ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯒꯦ, ꯑꯗꯨꯒ ꯋꯥꯔꯤ ꯇꯞꯅ ꯁꯥꯟꯅꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥꯉꯝꯕꯁꯨ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁ ꯑꯃ ꯂꯧꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯛꯑꯦ꯫ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯃꯁꯥꯗ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕꯒꯨꯝ ꯇꯧꯕꯗꯣ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯤꯡꯊꯤꯕꯤꯁꯨ ꯃꯤꯁꯛꯇꯨ ꯈꯪꯂꯛꯂꯦ꯫ ꯂꯣꯌꯥꯉꯝꯕꯅ ꯂꯤꯠꯂꯤꯕ ꯀꯣꯠꯇꯨꯗ ꯃꯤꯡꯒ ꯀꯣꯟꯅꯅ ꯊꯦꯠꯂꯤꯕ ꯕꯦꯖꯇꯨ ꯎꯔꯛꯑꯦ꯫ ꯗꯥꯛꯇꯔ ꯂꯣꯌꯥꯉꯝꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯍꯥꯏꯕꯗꯨ ꯎꯔꯛꯄꯗꯨꯗ ꯅꯤꯡꯊꯤꯕꯤꯁꯨ ꯐꯝꯂꯤꯕ ꯂꯣꯌꯥꯉꯝꯕꯗ ꯉꯛꯅ ꯌꯦꯡꯂꯛꯑꯦ꯫ ꯊꯥꯖꯗꯦ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯤꯁꯛꯁꯦ꯫ ꯂꯣꯌꯥꯉꯝꯕꯁꯨ ꯅꯤꯡꯊꯤꯕꯤꯗ ꯌꯦꯡꯂꯛꯂꯒ So, what shall we talk about? ꯅꯤꯡꯊꯤꯕꯤꯁꯨ ꯂꯣꯌꯥꯉꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯃꯈꯣꯡ ꯅꯥꯏꯒ ꯀꯥꯎꯕ ꯃꯈꯩ ꯍꯣꯠꯇꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯌꯥꯉꯝꯕꯅ ꯀꯩꯅꯣꯝꯇ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯅꯪꯍꯧꯗꯦ, ꯅꯤꯡꯊꯤꯕꯤꯅ ꯍꯥꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯈꯨꯠꯇꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯃꯣꯟꯗꯨꯗ ꯐꯥꯛ ꯊꯥꯡꯖꯤꯟꯖꯔꯒ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯥꯒꯤ ꯀꯥꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣꯗꯨꯒ ꯀꯩꯒ ꯄꯨꯂꯞ ꯌꯦꯡꯂꯒ ꯂꯩ꯫ ꯅꯨꯄꯤꯗꯣ ꯑꯍꯥꯟꯕ ꯎꯕꯗ ꯃꯁꯥꯗ ꯈꯪꯗ ꯐꯥꯎꯔꯛꯈꯤꯕ ꯏꯍꯨꯜꯗꯨꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ ꯊꯃꯣꯏꯗꯨꯗ ꯍꯨꯕꯤꯈ꯭ꯔꯦ꯫ ꯂꯣꯌꯥꯉꯝꯕ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯍꯥꯏꯔꯛꯂꯤꯔꯥ ꯍꯥꯏꯔꯛꯇ꯭ꯔꯤꯔꯥ ꯈꯪꯗꯦ, ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯇꯥꯔꯛꯇꯨꯗ ꯃꯥꯁꯨ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯄꯥꯕꯨꯡ, ꯏꯃꯥ, ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯦ, ꯑꯩ ꯊꯨꯅ ꯍꯣꯡꯕꯁꯨ ꯄꯥꯝꯂꯦ꯫ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥꯉꯝꯕꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯡꯕꯤꯁꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯇꯁꯦꯡꯅ ꯉꯛꯄꯁꯨ ꯐꯥꯎꯋꯦ꯫ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯀꯨꯃꯥꯔꯁꯨ ꯃꯃꯥ, ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ, ꯏꯆꯥꯗ ꯌꯥꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯦ ꯄꯟꯊꯕ ꯌꯥꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯗ ꯄꯥꯎꯁꯦ ꯍꯥꯏꯈꯤꯅꯕ ꯇꯧꯔꯣ꯫ ꯅꯥꯀꯟ ꯑꯃꯗꯅ ꯂꯥꯡꯉꯝꯕꯤꯁꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯤ꯫ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯕꯨ ꯊꯦꯝꯕ ꯌꯥꯗ ꯋꯥꯖꯔꯕꯅꯤ꯫ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯂꯒ ꯀꯂꯝꯕꯁꯅ ꯄꯥꯕꯨꯡ ꯍꯣꯏ ꯏꯃꯥꯁꯦ ꯍꯣꯏꯗꯗꯤ ꯍꯥꯏꯈ꯭ꯔꯦ, ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯏꯕꯥꯅꯤꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯌꯥꯏꯐꯕꯁꯨ ꯂꯥꯡꯉꯝꯕꯤꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯑꯦ꯫ ꯂꯥꯡꯉꯝꯕꯤꯁꯨ ꯑꯉꯥꯡꯒ ꯑꯣꯏꯖꯕꯗꯨꯗ ꯀꯞꯂꯤ꯫ ꯀꯣꯂꯦꯖ ꯀꯥꯔꯁꯨ ꯆꯍꯤ 10 ꯐꯥꯎꯕ ꯁꯨꯕ ꯅꯠꯇꯦ꯫ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯟꯅ ꯇꯝꯈꯤꯕꯗꯨꯅ ꯊꯨꯅ ꯂꯩꯁꯥ ꯐꯥꯍꯟꯈꯤꯕꯅꯤ꯫ ꯂꯥꯡꯉꯝꯕꯤꯁꯨ ꯀꯞꯄꯒ ꯁꯣꯟꯖꯔꯛꯑꯦ꯫ ꯐꯥꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯍꯧꯅꯕ꯭ꯔꯥ? ꯑꯩ ꯄꯥꯈꯠꯀꯅꯤꯁꯦ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯥ? ꯌꯥꯏꯐꯕꯅ ꯁꯣꯔꯤ, ꯑꯩ ꯃꯇꯨꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯔꯣꯏꯒꯦ꯫ ꯂꯥꯡꯉꯝꯕꯤꯁꯨ ꯌꯥꯏꯐꯕꯅ ꯁꯣꯔꯤ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯂꯥꯡꯉꯝꯕꯤꯁꯨ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯃꯉꯣꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛꯇꯨꯅ ꯃꯥꯁꯨ ꯀꯞꯂꯦ꯫ ꯃꯌꯨꯝꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯍꯥꯏꯔꯝꯕ ꯅꯠꯇꯦ꯫ ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯀꯀꯥꯗꯐꯥꯎ ꯍꯥꯏꯔꯝꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯃꯁꯥꯗꯣ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯀꯞꯄꯅꯁꯨ ꯃꯃꯤꯠꯇꯨ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯐꯃꯨꯡ ꯂꯩꯔꯤꯕꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯎꯔꯤ ꯃꯃꯤꯠꯇꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ꯫ ꯕꯤꯁꯅꯨꯄꯨꯔ ꯇꯝꯅ ꯂꯥꯛꯂꯤꯕ ꯂꯥꯡꯉꯝꯕꯤꯗꯣ ꯒꯥꯔꯤꯗ ꯐꯝꯂꯤꯕꯗꯣ ꯆꯨꯝꯅ ꯐꯝꯕ ꯉꯝꯗ꯭ꯔꯦ꯫ ꯀꯣꯜ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯁꯨ ꯄꯥꯏꯈꯠꯂꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯁꯤꯟꯕꯗꯨ ꯐꯥꯎꯕ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠꯇ ꯎꯈ꯭ꯔꯤꯕ ꯌꯥꯏꯐꯕꯒꯤ ꯃꯁꯛꯇꯨꯗ ꯂꯥꯡꯉꯝꯕꯤꯁꯨ ꯃꯃꯤꯠꯇꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯑꯦ꯫ ꯑꯣꯛꯇꯣ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯗꯁꯨ ꯑꯃꯨꯛ ꯃꯈꯣꯟꯗꯨ ꯅꯤꯛꯅ ꯍꯥꯏꯖꯔꯦ, ꯀꯀꯥ, ꯈꯤꯇꯪ ꯊꯨꯅ ꯊꯧꯕꯤꯌꯨ꯫ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯟꯗꯨꯅ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ꯫ ꯂꯧꯕꯨꯛ ꯌꯥꯝ ꯂꯩꯕ ꯂꯩꯔꯛ ꯑꯃꯗꯅꯤ ꯆꯪꯂꯛꯏꯕꯗꯣ꯫ ꯐꯥꯔꯝ ꯆꯥꯎꯅ ꯁꯦꯝꯂꯒ ꯂꯩꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯂꯥꯡꯉꯝꯕꯤꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯂꯣꯀꯦꯁꯟꯗꯨ ꯆꯦꯛ ꯇꯧꯋꯦ꯫ ꯃꯐꯝꯗꯨꯁꯨ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯁꯨ ꯃꯈꯣꯟꯗꯨ ꯈꯔ ꯈꯖꯤꯛ ꯐꯤꯡꯅ ꯀꯀꯥ, ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ꯫
Paisa makutta parakpado fatpiramlaga gate laribadom da hanglaga jensinkhre Langambiso. Yamjawgi thongduso hanglaga changlaki. Sofaduda Columbus ka Christopher gado maithong awaba amamam haplaga tumin unglawa famlamnay. Langambiso ngasidi minggaw to senduraklaga. Tamo, Yambongdi, kaidawarge. Yambongdon kaida like. Columbus makon gado semlaga yam nungaitana tapna sonjara Mado, nang diyam nugsisakibane. Aduga nang nade. Langambiso pakat na. Nate, makaida like. Ay na jinglay sa jumlado. Christopher so Columbus ki matong inaraklaga. Tasay na napino siya. Tamayam kali. Nakoy ba nugsisariba may saktubo. Han na faw imbita ba? Ngame. Langami nang gitamoy siya. Yapa ba daw? Ako'y mayambo. Tadoklaga. Why do I ba Lord Jinay Langambiso kaplaklaga? Yaroy. Madawi ba yaro? Ay sa yambong tamda. Ay kita ba wayam lady? Naingon na lang nabi ka na. Dahil tumay tawo na ingon. Langambiso si haraklaga hikikaplaklay. Kap na sana Yambong tondi. Ay, magay dalay. Tamo, yambong ton gay dalay. Ang awbigom Langambiso kalariba singduda chang laga yengi. Kaidang na matakta karaklaga yengi. Chauraba ka amada yaifabaso pamung amada machiling da hiptarhalaga liramnay. Liramnay ba matawduda Langambido makutta pairamba beka do makada takiba kangawde. Makongduso tapdi thangduna pamung manakduda famtaraklaga. Yaifabada munni nga Makautok na kaptuna layri. Yaifabaso Langambi na kaplibado amukso nungay juday. Ado bumaso kay haraki yinggahay na tumin na tasing na tawayaw drabak janggom tumin lay. Langambiso kap na. Ay nanungsi. Ingay pita ay bagi. Ay gawa amata sa tata ba? Kay ba tato laga dyan kriba kay gino. Yamong ta. Nanumay tam no. Yaifabaso minggaw ko ang thorak laga harak po dada matamoy dumahi dyan kay. Langambiso hiki kap thorak laga kaklang thorak laga. Nang na inungsi bago. Ay nga sa yambong to manungsi. Ito mo ilay nung pini. Karam na nagsinay ka na. Nang nabog yung bante. Ay magtatawa ka. Diyan pa nga manangsi. Nabog bante. Yaifabaso Langambigi pukning dalaw to na tamlambawado tarabada. Maso tuminlay ba ngamjay. Hiplam iba mahakto. Fukhokat laklaga. Langambi ba matada. Kangkon silaglaga. Misang kample. Langambiso kaplang baga chaplay kray. Yaipaba Langambigi mamay doon silaglaga. Mamit mamay ngang nakapliba Langambigi. May tongdoda maya ihihikat laga yung Kapag imasaksapaw. Ay di yung dawa pa mo rin. Langambiso yaipaba na kayso taram dabadoda. Waga ngang lakpadoda. Mabok ninduhin na nusikay. Kangaw de makuto na yaipabagi mamay da. Kapag nakan mamagnatrabaso tabado. Langambi na. Nangay mulak na inatra. Pagi ba sumaitong na ba? Nga mamang dato kiba mataw sinduni ningsing kapli. Ang anggoy ba duda mabuk ning yam nugshikray. Jahiso tara mapandat siyang nagpadangari ba ni? Yahin ba makoy anidi ta kara kapta magkinari baso. Naw nalarik tam kiba duna tuna lay sapa kiba ni? Yay pa baso Langambi na kapli ba do ying mangamjay. Yay pa ba na? Ay lala. Langambi nang say. Niyatay ka nagyuhaning tabagin Ay na nang bao. Ay gawin na bahay na tabagsan. Tao kiban. Ado bao. Ay na nang buti kapal. Ay lala Langambi. Langambi sukap na. Ay bakit niya ay binangkang dabra? Ay kayo mo ay nangkang dra. Yay pa ba sa Langambi ki makutada tap na payak laga? Sorry. Ay lala ba? Langambi sa yaifabada han na faw yung lagte. Ado ba yaifabaso Langambi na muning lagatap na. Ado nangay siya. Kamkanda nung sir iba. Som na nayay nga baso mikap tolak pa duda pung dutara matoy kare hinamlay. Pung do bada amok nakandhip diba lays na bo haudora Lays Tabra. Lays Lays na so mamay to irum pang thorak laga.
Kay hage amo? Yarik Nambusu makondo khara chawrap tawraga hogalo. Yarik Nambusu magi litliba men shirt white color dogi button do amamam tawoina lagthorake. Mamit urum panglamba laisna so Yarik Nambuna tawraklibado ubada mamit to khanglaw lagthoraklaga. Eh, kayno ambo?